Krumzari, Ming Tabribus Mutaram Ushari, Masimuru Pauda, Ukrugi from Raytang the Leba and Asian IMG officer Commando Masung IRB Native Humbagi Tabak Chatakre, Munipan, Pagat Kibagi Mayuta Miam Irang Haukre. Lalabusina Kahan Tabaka Chataradiba Sisakana Yanguna later had Chief Minister Okram Ibobin Haikre. Amadi, Germany Amasung Argentina, Masino Matunga FIFA World Cup final that Tinaragani. Mapung Pau Pizari. Ukrul Yorumdagi Fins Corner da Ukrugi ADC member Ngalangjar Malui Numina Kaptuna Hat Krabamatunda Infaldagi Commando Masung IRBG Achowa Force Amachang Sinduna Ukrugi Fungai Tang the Leba Wung Tangku Reason and ASEAN IMG officer Tibo Humagi Tabak Jata Kray Officer do the Leramba Mio Nipan Fagat Kray ISTV News na Fangwa Pawamatung Inna DIG Rens Fort Chandramani Luchungba Achowa Force Adu Ngarang Ahing Pung Amaron Taramdai da Infaldagi Changsan K Pung Ahum Kara Helapa Matamda Ukrul da Tungki Hari Mafamadu da Hauzik Commando Team Nifunitoy MR Amadi IRB Company Ahum Nupi Police Company Ama Leiduna Pamda Tauto Totam Honari Hari Pau Asiki Matung Ina Ukrul Town Gate Fungai Tang da Leva and ASEAN IMG Wung Tangkul Reason da Security Gi Apunwa Force Amana Tibo Humbagi Tabak Jatabada Nomai Maru Pressure Bomb Amadi NSN IM Gamadi Lenaba document Kargaloina NSN IM Ni Chignaba Mui Nipan Fagal Hadi Makoi Nipal Wahang Pong Tonana by Infalda Purakre Amarum the Mui Nipana do NSN IMG office Aduda EU drug Amadi Huran Chentiga Madi Lenana Makoigi Lokap Tamba Muini Makoi Butado Haina Miamna Irang Hokre Mako Tombo police officer Amadagi Fangba Pau Matungina Ukrul Town da Ngasi Puntaretagi district magistrate Ukrulna CRPC Gi Dhara Chamani Fumarigi Makada Atingba Tamgrabasu Mui Kapun Sinduna Irang Horopa Yabagi Fibam the Labadagi Mikupna Home Signal Senabagi Tabuk Jatari Hari Amarum the Ukrul Town da CRPC Gi Dhara Chamani Fumari Jalari Basi Lautoka the Vani Haina Tongan Tongan Mama from Sinda Mui Kaya Torotuna Lambida Ta Maitaduna Kongjang Jangsili Hari Mijum Praza Singbola Lawusina Faba Punba Madi Missimina Kaya Chataraliba Si Henmale Manipur Sakana Japzaba Tabak Pakalagani Ukrugi ADC member Harpada Chennai Hana Chinaba Mu Nipan Fagale Hadi Hidamasi Matanga Pautam Ama Kulai Pibus in the Sataraliba Kahenba Tawong Singasi Sakara Sina Sapsana Tenagani Hana Chief Minister Okram Ibobis in the Palmis in the Pundokre. Adonakoi Madu Pausi Het Tabaga Narang Midnight a Ching the Noi Ayo Godabani Hydra. Commando personnel not less than 300 high to 300 tang yongri high 200 kradi hele high aduga MRIRB not less than 400 thajalaga moi hujik ada kan operation chathari singnaba haibtare moi do gather tare nipan hujik pick up tore imphan yaura mani interrogation gi hoi aduna maybe Tamilong, maybe Chandel, we should have to learn them election. There is law. Aduna, Akoi Jikti, some young, Kumay, silent spectator, don't know, Labdo, Adugi, Matamdu, Baro Sarkar, ceasefire, peace talk, Tau Labani, Sapmai, and Bani, Aduna, Akoigi. Enough capability high tare. Moishu Tianaba, Yanaba, well prepared our life. Now we cannot remain silent spectator. Come what may. Akoi sign now, Akoi Kanong Hakani sing the labor nation, I am sure. Tampakto labor, my am sing Siakoi, Sinau, Moy, nobody sing so showing a Moy Gian Tarkani, me Halaga, civilians in Halaga, Moida Carino, Mohi Kanabado, Moy Kanabadu Carinova. Adu. NSN I am Kangde, Cookie Gilalo Kangde, Tampaki Belly Base Underground Kangde, Moi Manipur Gida Labor Praza Sing Moida, Mahoigi Ihun Haibatarine, Masi Carino, Haidumadu, Ihindu Matuna, Moi Chatkadam Neva. Nakalamurum da Ngarang NSN I am Nichinabas in the Satakiba Embusta Lake Draba, Ukrul ADC member Oibedanatana, Ukrul Block Congress Committee, Vice President Oiriba, Malui Ngalangjar Gi. Thawayaw Drabaksa Ngaseyu Congress Baban da Puraktuna Hongnabi Matungina Congress Luching Singamadi Karmi Singna Laishu Katune Kai Kunaba Utki Tauramadu Chief Minister Okram Ibobi Singh Deputy Chief Minister Gakhangam Minister Kumari A.K. Mirabai Amadi Ate Minister Singh Loinana Congress MLA Singh Saruyaki
ngarang gi thogdok asi yamna laibak thibani sarkar na yengduna karisu leiroi haiba wafam chief minister okram ibobi singna phongdoki deputy chief minister gaikhangam nasu kulai paidaba miyamda ambush tawrga karisu kanaba phangloi asigumba thogdok asi matungda amuka na thokna naba mari lenaba singi pungning singsinki sarkar gi maikaidagi laukhat payaba thabak laukhat kani haiba wafam phongdoki tawri pot asi yamna yengma yamna ko su yeng adagi as a government, as a responsible government amo oina sarkar so yengma yamna ko yeng yeng mandana tolerate to mandana mayana phaba pena de phulong na bi project the time has come to act project act tawri base asida makhone dictate tawdri further most stringent over action so lakloi haingai nite ISTV Paugidamak NG Sanjoy L Ajit N Ranjan amadi Nauribam Phillips Imphal Nongmei ka pamati thangna yanbagi thodok da mi hom sire amana sokpadagi hospital da laka nakre thodok singarang numidang pung mapan khara helak pamatam da Chandel gi Chakpikarong police station gi manung chanba Chakpikarong primary health center da thokibani ISTV news na phangba pawgi matung ina Chakpikarong primary health center gi mafam khara da tal napagi thabak tawba kakching dagi mioi 13 lei hari makoi gi manung da kakching pali lekai dagi hemkut kauba mioi amaga thabak suminari besinga gi marakta khanarakpadagi hemkut na thangna yan bada kakching khunyai lekai pukramam nilakanta kauba miyo amasoki makhatana mahangna primary health center da layang balakpa TS Thohar Jing Anal kauba miyo amasu thangna yanduna hatki hemkut ki thawong aduda manang nakpada leiba miyamna irang hauraki police laktuna miyam gi irang adu laksinana bahona ringai da hemkut na police constable di kwathang maring kauba Chandel gi haino khong village dagi miyo asisu thangna yanduna hatki miyam gi irang kansilak padagi miyamna police na nong may kapada hemkut nong na panduna siki miyam gi irang marakta police ki gypsy ama sumai thakre ahenba security force sangsinduna miyam gi irang control tawkre hari amarom da ngarang numidang wadam pung taruk rom taba matamda isok awang lekai da masagi thongal da sanaduna leiba chahi mangarom suraba nupa macha ama balsa motorcycle na thomada sire lekhidaba angang adudi tongbrom mangal apokpa lekhidaba somarendro kawi angang adu hospital da layang namba imphal da pukalakpada lambi da lekhidabani hari Chief Minister Okram Ibobina ngasi sanjan thong amadi Janims ki semgat sagaliba fibam sing chatuna yengsinkre hidamaski matangda paudam ama Ahan boy na tim asina nauna sariba sanjan thong gi fibam yengsin ba aduda Works Minister Dr. KS Ratan Kumar Chief Engineer Lokendro amadi Simplex Company gi maruiba official sing yauna atei official sing susarug yakhi Chief Minister Okram Ibobi sing na sanjan thong gi maning thangba amadi nongpok thangba sarukta haktheng nana chatuna yengsinki Thabak sing hena kumang choktinanaba mari lenaba official sing da poktak pike thongsi lagliba sangai festival mamangda loiba ngamgadra haina pawmising na hangba wahangi pakum piraduna Chief Minister Okram Ibobi singna thabak ayamba punamak loina loisinba ngamgani luribadi hanging material khara foreign country dagi puraklaga fit tawgadabani masimadi khara lui haiba wafam phongdoki Sanjen thonggi si mapalom dagi hanger gana yauriba abroad dagi UK dai kai dai porkadaba madu kanna tawriya do atai di sida India manung de loi fabricate tawbang hatani na ajiki hanger si moi company na haibani khoi di khangge UK dagi adu company do agreement tawre adu tha humari sangani haye adu makhagi di asom site di vetinary thongda di pile phubol lore adu di kuira som nakan gi jo khoi July tha manung da loi na ban tawna adu loi ga di maya babmen na kakhalaga dai di yot na adum steel gi frame nung mayam duna adum launch tawdo da ne ngamna ba na kanna honari me khongchat kamari lenena porong patel riba Janims ki complex ta Medical Council of India ki makada Works Department na paikat liba thabak thoram singsu Chief Minister na luching butim masina haktheng na yangsinki maduda yamna khumang choksil lamba thabak khara ubuda nungai ba phungdoki adubu special contractor amana suramba thabak ubuda Chief Minister Okram Ibobi singna contractor masada nangi thabak thinthariba asigi maram karigino sel punamak matam chana piduna lakli hangang singi punsi mangan gi hairibra haina akanba wafam phongdoki January thada Medical Council of India gi mihut kangbu ama lakani madu nangnana ba December da thabak loisilu haiba wafam thamki contractor masana thabak thinthari basi nahan makai chapchaba mafam pi dabanani
amabu erabasu hojik ahenba labor sing haplaga thabak kansinana bahona jage habu wafam chief minister da phongdoki tungda hiramasigi matang da su hangba wahang da chief minister okram ibobi singna medical council of india gi team lakwa nangnana ba men infrastructure sing di soidana loisinba ngamgani habu wafam phongdoki ado huji ahamba koina yengmase masi koi hana laitadana Imphal East ki DCO pi da koi sinai mayam se asida examination hall administrative building asi ayam achawa component ne ba adu asi di finishing test tawdi moi asi kan haidi asli matam jangani moi khangne ba aduna adubu mathangi January da next inspection lakpada finishing test walasu main structure si loiradi o moi da su confidence ma ACD loirani haibdo madu carry tawnana ba haidna koi aduna ni yam toin koi taw se ISTV Paugidamak N Ranjan Amadi Nauribam Phillips Info Mathang chahidagi OBC Mahiri Singisu Remedial Coaching Center hangduktuna kanaba fangalagani hana MOBC gi Parliamentary Secretary MD Amin Sana phungdokre ngasi minutong hata dalaiba Faiza Government Junior High School da tha taruki lemna chathagadaba Remedial Coaching Center hangdokpagi tharamda wafamasi phungdokhibani tharamasi da Manipur State Minority Commission gi Chairman Halim Chowdhury Mobed ki Project Director Salahuddin Khan Susariyaki Assistant Project Officer Alam Ajana Class 6 tagi 10 fabugi oina lemna coaching pinaba center taranithoi hangdole Class 11 amadi 12 ki oina center mangani Project Director Salahuddin Khana center sing asida MU gi panel member singna khalaba oja singna takpi tambiri mobena oja singi matik chaba tolopi minority community da leriba mahiri singna tha taruki oiba coaching asi soidana saruya biu haiki Parliamentary Secretary Amin Sahana coaching hang liba school singi infrastructure fagat hananaba Education Minister ga watanagani Pawak Chow dasu bathang chahidagi coaching center ama hangnagani miyamna masida cooperation PB duna hena chawkana bhonasi haiki emo sigi department khanba matamda oja aho khanmanina example oina bokta da sangai bomda even aigi khitgaura androda yanna blap imphal mangdu wajaba imphal isane khangaba jiri bamda matamdu da jiri bamda akoina hangba sahi sigi na ngoda first division have a say jiri bamda mapuji upangri bani dubu akoi freedom military coaching ji hangbadegi there is lot of first division in 1 year last year so 24 first division yaw jiri bamda handok siswale area khodamakta dok dum le Uripok achom lekai da nauna saba samas tengbang luki sangle nama ngasi sangakre thoromasida Kendra sigi MLA Elnanda Kumar DGP Oiramba Joy Kumar IMC gi Councillor PS Pradeshori Su Saruyaki Directorate of Environment ki Resource Officer Dr. Taurangbam Brajakumar na Chakwat Lamjel da punna khusamna duna charhaudrabadi khunai asi maningdal heugani urban area da amodakai hengalaliba asi karamna Leloidagi Habisida Punna Vap Taminava Changi Haiki Sahid Madhumangol Foundation na Nomaizingi Chingoi Baruni Akoiba Siva Mahadeva Nongpong Ningthau Amadi Gaurana Gargi Akoibada Uchara Kaya Thakre Akoibagi Fibum Kananaba Pandamda Foundation na Khongthang Asi Lokhapani Haidi Pawi Marathon Atemba Break Amata Break Matungda Taram Okchari Uripok tagi soram prakit misi gi matang da semkiba JC na Uripok maikaida paksana wakan mifam chathakre misi asida general bising government na putho government na chapchaba thabak lokhotrabadi makata ba akan khongjang saksingani khongjang ngasi Uripok sorbol thingen huidrom nekai Gopalji lerak ta susathaki biara sigi matang da karigumba langla lanjim putho pangam jabadi hayang ayu pung tare tagi Uripok kangchup road matam kaltana ban tawragani hairi सरकार की तरफ तक अखोदा कईगुंबा कई क्लेविशन उपयोग तभी मरम कोइरा हयेंगी अखोई जे पुंग तरे तगी अखोई बन उइबो माइगे अमसुं रिमसो बन तंगवाना अखोई वारिन लागे SSA gi makhada Hairo Kendro gi manung chana leiba Laurembam Ukhongsang Upper Primary School gi Mahiri Singda School uniform yanthokre thoromasida JDO John 3 Thawal gi Deputy Inspector Tekcham Bikom Das Meite School asigi Headmaster Maibam Apabi Susar Yaki
Mahatma Gandhi National Rural Employment Guarantee Scheme की मखादा चाही अमदा निमित चामनी थबक पीगदबनी हारबसु थेनुंगई ग्राम पंचायत की ओइना निमित 10 फाउबा थबक फंगद्रे हाइना जॉब कार्ड होल्डर सिंगना फंगदोली पंचायत की मनुंग दलैबा वार्ड नंबर 1 की लंबी नुंग थाबगी थबक शुफमदा जॉब कार्ड होल्डर सिंगना चाही असिगी ओइना था मरी हाउसिंग ख्रबा फाउबा निमित मापनी दगी हेना थबक शुबा फंगद्रे ममांग चाहीदा सुपनतंगी निमित मापनी खक थबक शुकी थबक सुबा अदुबु यंगसिबा लाखिबा पंचायत सेक्रेटरी ना स्टेट अमसुंग सेंट्रल सीए की फंड पिथोक्तबना निमित चामनी की थबक पीबा ngamdabani haiki amaromda pradhan oinam indrajina state share thadoktabana center nasu fund thadoroktabani nimit chamani gi khusuman pidriba asigi daita manipur sarkar na pugadabani haiki manipur government masi praja singi hak matpani yaragadi hariba thabak singi nimis suna praja singi yaifanaba hariba 100 pse phanganningbagi ai samak media gi thongsu phongdokseri लंगथबा केंद्र की करम श्याम लोक जनशक्ति पार्टी की नेशनल जनरल सेक्रेटरी ओइना खलगले स्टेट यूनिट की वाइस प्रेसिडेंट ओरिबा एमएलए बु नेशनल जनरल सेक्रेटरी ओइना खलकपदा लोक जनशक्ति मणिपुर स्टेट यूनिट ना नुंगाइबा फोंदोखरे पावर मैराथन अतेंबा ब्रेक अममो ब्रेक मेतंगदा मुखना तरामोक्सरी Senior Citizen for Society Manipur की मापनरक सुबह जनरल बॉडी मिफम गलोइना इंडिया दा तंगाई फदना हेन फगत पमिकल तंगाई फद्रे हाइबा वफम दा नोमुगे ओबा पैनल डिस्कशन अमा मणिपुर प्रेस सब ता पांथोकरे थरोमसिदा लुब असिगी वाइस प्रेसिडेंट लाइसोम ललित हान मिनिस्टर ओरंबा आरवी मिंथिंग जनाब खान डॉक्टर सीएस जामिनी सुसरिया के थरोंग मरी लेना अल ओरबा मिय मंगा दा खुदोल पपिदना इकाय खुमनबो उतके आरबी मिंथिंगना लमदमसिदा खांगु थक्ता चंगलखिबा लाइनिंग लाइसोना लेलोमी सिंगी मरक्ता खाइबुंग तानाले मरमसिना लेसेमगैदगी लेरकलबा एखोइगी लाइनिंग लोन मयेकना चिंबा पुनः सिजिनबा मथौ तारे हाइखे एखोइगी डिपार्ट कसिम थाथानते चैना फावै कोइना पाउंटी दोइ बर्मा फावै कोइना पाउंटी दोइ बांग्लादेश कोइना पाउंटी दोइ यूपी का 80 MPs एखोइ पुनः ईस्टर्न जोन अजी फुल बेतो 25 ना इकाई ड्रॉ कहीं तो मैंने पूरे एमपीआई की नाम करती करेंगे नागालैंड आप नाम करती तुरु ब्लॉय क्यों मेघालय को सुख क्यों मिजोरम को सुख क्यों असम को सुख कौन क्यों अरुणाचल को सुख क्यों अरुणी में 50-40 चल रहे प्राइम मिनिस्टर के सामने आए ना Manipur government na English ngani gi September tang kuntareta historical monument and archaeological site oina lautokraba meite singi aruba lifeform oina launariba khurai ohongpung ngasi fawo miyeng changdana leiri masida chenaba official sing cherak piu hana dabi tauri Manipur press club ta pangthokpa pawgi mifam amada khurai ohongpung kanbalu maichong ningsing lup amasung lairembi sintha lupna sarkar gi thongbu pendaba phongdoki lupki legal advisor puyam tomchana lamta thangza kudingi konungi amaiba amaibina saroi khangnaba pung 8 ki manungda ama oiriba khurai ahongpung ngak senbagi mahuta atopa lining loan amagi license sagatpada sagotuna leiri government na chathariba thawong asi ain bu singnabani haike koye protected site ni haina lo pigraga masi sei taramari hajala base sibo ko tamina leselaga ngasai ki life amche kandana bo kona bi bibo kari no atopa like complex ama masi da ta kham lai kana thin bale kana sa lai se kari no adu masi da senari ba masi ga se ke superintendent archaeology se matam du senari ba phok lai bu sitimina lai si kari no do senari bu sing se pura dan bi bi na ba masi no rocket bio tha rocket bio ha masi ko Kasum Kulen Amadi Langthaba Kunjata Bom Pokai Handuna Aso Panahan Kiba Thodok Asida Maoist Communist Party Manipur Hidam Amata Mari Lena Day Lubasigi Secretary Publicity and Propaganda Nolan Meitigi Gerald Amana Mijam Miam Sokiba Thodok Animak Yanindaba Fundole Maratana Tabaki Pau Pombigani Nasi Tabaki Pauta Sports quota da BSF ki nupa amasung nupi constable khara logudori masagi jai 19 gi kulumdoi faw menungda leiba matric pass tawbaga loinana sana khonabagi lamda sakhanglaba miyoi singna July gi tang 13 faw bui manungda darkas sarakpa yagani hairi CISF की इंडस्ट्रियल सिक्योरिटी फोर्स की कांस्टेबल ड्राइवर लिसिंगमो चनी अहुम लौनना बदरखास कौरी मसागी चई कुमातोइदगी कुंतरे फावबुई मनुंगदा लेबा ओइगदबनी मईगी थाक ड्राइविंग लाइसेंस पाइप गलोइना क्लास 10 पास तौगदबनी अवानोपोकी ओइना फॉर्म पिसमगे रोबे तारीख जुलाई 13 फावबनी
BSF की स्टाफ नर्स कुंट्राग तरेट ASI अमसुंग अतै अहांबा फम खरगी दमक कैंडिडेट सिंदगी दरखास्त कौरी मसागी चई 13 कुंट्रा फाउबी मनुंग दलेब ओइगदबनी मईगी थाक फम ग चानबो ओइगदबनी एप्लीकेशन पिसमगे अरोइबा तारीख जुलाई 13 फाउबनी इम्फाल दा एग्जामिनेशन सेंटर तागनी हाइरी मथक्ता पिजख्रिबा थबकी पाउसिंग असिगी हेन अकुपा मरोल बाबूपरादा लेबा जॉब सेंटर दगी खंगबा यागनी मखाता पाउदा ब्रिज ऑफ होप कैथल मानबीना सिंदुना पेरेंट्स डे थरम कैथल मानबीदा पांगथोपगा लोइनना महरु सिंदा सातिन यंथोक्रे थरम सिदा यूसीएम के सेक्रेटरी जनरल जॉय चंद्र कोंथौजम मणिपुर यूनिवर्सिटी के एसोसिएट प्रोफेसर डॉक्टर हंगथांग वाइफे सुसरिया की महरु चामा कोंट्रादा सातिन यंथोखिबगा लोइनना यूसीएम के माइकेदगिसु लीटर चमंगा चनबा वाटर टैंक अमा मतेंग पीकी सेक्रेटरी जनरल जॉय चंद्र कोंथौजमना एनजीओ सिंगना थमोय सेंगना मपालम अमदि सेंटर दगी फंगलिबा फंड सिंग सिजिनदुना खुनाय असिदा ओनबा पुरकनबा होनबियु हाइकी यूथ सिंगी ओरिबा फिबम अखोय यामना नुंगाइतबा अमसु अदुम ओय अखोयना हौगललिबा अंगांग सिबु लमजिंग लमताक पिरगा मखोयबो अफबा लंबीदा कराय फावो लमजिंग बयाबगे हाइबदो NGO अमदी सिविल सोसाइटी ऑर्गेनाइजेशन अखोय पुन्ना खुचम मिनरगा नखोयबो अफबा लंबी द लमजिंग लमताक पिरब मतुंगदा अदुगुमलबा मपांगन कनबा मथौना लेबा अदुगुमलबा मणिपुर अमा ओइगनी हाइबो वाफम अदुनी निमिनिनी चुपना नंबुल अमसुंग नागा तुरेलगी खोयाथोंदगी कैसानथोंग फावब जथरखिबा सिंबुगी थबक ngasi loisinkhre IMC अमसुंग माहुद डिपार्टमेंट सिटी पुलिस अमसुंग IMC गा थबक तौमिनरिबा NGO सिंगा खुसमनदुना अहानबा तांकके ओइना ड्राइव असि चथरखिबनी इम्फाल सिटी की मसक तालिबा तुरेल अनि असिबु लुनाना थमनबो होनबदा मिपुम खुदिमंगना मतेंग पांगबिनबा IMC की असिस्टेंट इंजीनियर मेनेकाना अपील तौरी तुरेल अनि असिबु नानहनबा होनरिङै चेरक्ता अमोराकाई हुंदोलंबा मिय होम सिटी पुलिस ना फागतुना फाइन थियनख्रे हाइरी यामना तुरेल दा फतबा लंगदि नुंगासी मा अहुम लंगदai हुजि लॉकअप द सक्रेबा अदुना पॉलिसिंग अनि एनी सो फाइन अहुम जन से अखोइना सेंगा मोइना लंगदा अमुदना मयामदा तौसनिबा बिल्दि साइ साइ की फतबा हकसे तुरेल दा लंगदा Human Resource Organization na konta ahlupi class 10 amasung 12 ta mark wang na fanglaupa mehri sing manamatum biduna puning thawakre konta ahlup awang lekai community hall da pangthokiba thorom asida RIMS ki PP unit ke chief Professor Dr. L Ranjit IMC ki executive officer NG Uttam Laifam Khunau Gram Panchayat ke upapradhan L Surchandra Susuriya ke Manipur board na lauba mehri 13 CBSE na lauba mehri ama council ki mehri 13 amasung central board ki mehri manga da manamatum सिंह पीकी तुरेल नंगदी कोबा सेरेंग लाइरिकता मणिपुर गवर्नमेंट ना इंग्लिश नि 13 स्टेट लिटरेचर अवार्ड पिदुना इकाई खुमनबो उतख्रबा अइबा बीरेंद्रजीत नावरेमबो नहारोल याइफा कॉल अमसुंग नावरेम लेकाई बैरा पाइबिलुम नहाराउ तयामना ओख्रे नावरेम लेकाई कम्युनिटी हॉल दा पांथोकिबा थरम असिदा मणिपुर यूनिवर्सिटी मणिपुरी डिपार्टमेंट की हेड प्रोफेसर एन सनातोंबी डॉक्टर धनबीर लाइस्ट्रम नावरेम दसुमती सुसरुया की Lions Club Ningthokong amasung Moiranggi Board of Director Khanbagi Mifam Moirang College ta pangthokre Tharomasida District Governor H Manik Chan amasung L Tilotama Susariaki Ningthokong gi oina O Ibomsa KH Ramananda Moiranggi oina E Bipin amasung TS Nobenbu mathangsina President amadi General Secretary oina khankhre Wangkai Kendra ki manung dalaiba handaki board council amasung CBSE na lauba parikya singda position laurak laba amadi first division da lak laba mahirui singda laikhidraba okram lukwai amadi okram ongbi saralata memorial meritorious award piduna pungning thawat kre kono mamang dalaiba MFDC ki auditorium da pangthokiba taram asida industry minister Govindas Konthauzam agriculture minister Abdul Nasir amadi MLA Nemcha ki bian susarya ke Minister Nasir na education na lebak amabu chakot papurakadabani state asigisu awang bathaki education lakna bokhona si haiki industry minister Govindas Konthauzam na state asina sana khonaba amadi atai hiram kayada atai state sindagi mangjil thari haiki Mongsangai Teleba Ole Somda National Highway Yankai Humdoi Amadi Yankai Tare Drug Owner Welfare Association Amasung Transporter and Drivers Forum Manipurna Cheng Hawaii Amadi Chana Thangnaba Polam Sing Mating Pikre Tharomasida Association ki President Case Inauba Forum ki President Bopen Chandra Ghosh Susariya ki
Association gi maikaidagi home asigi darkar oiba cheng mateng pamga loinana forum gi maikaidagi su darkar oiba ising pigani habigi thajaba piki Waikom Mani Girls College Tawagi NSS Union Sinduna Numitare ni Chatarakiba Special Camp ngasi Luisin Kre Camp asida punna volunteer yang kaina saruk yake Hauzik sana bagi pau Masih sana bagi pau da Netherlands yumbu Brazil bo ohom sinoda maitiba piduna third place ki mapu oikre Brazil na yumbu oiduna mamang thagi tang 16 degi prithvi gi tongan tongan baleba kuntrani thoina saruk yaduna chatharakhiba kunsuba FIFA World Cup gi haukiba nungya matong pung amaga minute kuntra chapa matamda sanakhiba third place ki sanakhibada ahanba semi final da maithi horaba yumbu Brazil bo anisuba semi final da maithi horaba Netherlands da goal ohom sinoda maitiba piduna third place ki mana seloina lupa crore chama kumathoi gi mapu oikre ngasi nungya matong pung tarani thoiga minute kuntra da loisin bagi thorom pangtho pagalloina final match nungya matong da pung amaga minute kuntra chapa matamda Germany amadi Argentina anina lamba tongnaragani hauzik fawbada Netherlands na third place ki match anirak sanabada ama mai pakre amana marisuba taki Brazil na ahumlak sanabada anirak mai pakre anina marisuba takre Jathariba World Cup asida Colombia ge James Rodriguez na makhataba match sanadrabasu hauzik fawbada punna goal taruk chandana goal masing yamna chanba sanaroi oiri Germany ge Thomas Muller na goal manga Argentina ge Lionel Messi amadi Brazil ge Neymar na goal mari chanduna kanna inari Netherlands ge Van Persie Robben na goal ahum chanba ngamkre World Cup asi Manipur gi mafam kyada club organization singna screen khanduna yengke Final asigi damak tasu miyam punna yengminanaba sem sari Marisuba FC Transformation Challenge mathang tagi August ki tang 10 dagi ahanba screening test pangtolagani haina AFC gi Managing Director Yumnam Hamlet na paumising da fongdokre man makata na fongdokibada November gi tang kulumdoida Manipur Film Development Corporation da pangtokodriba mega event asigi aroiba screening test tha asigi tang 13 ki ayupung mapandagi amma fawba asida nagamapal da leba center asida pangtolagani male amadi female category gi ahanba position da lupa lising humbudra manga anisuba position da lupa lising yankai ahum suba position da lupa lising kontra amadi physical challenge gi winner da lupa lising tara cash prize one pikani marisuba FC Transformation Challenge asi mai pang na pangthong na bohona bada lamdam asigi praja session khudimang na mateng pangbiu haike pura apaba samajama oinungta koina pangthokpani Transformation Challenge hagadi mayang kang mamidu nukalan ba anui mamidu handan ba masagi ideal wete lebedu Transformation Challenge sena koina just Manipura for better healthy society mu koina koina sei kuding panthok chabani masida anui mi su lapiu mayang kang mi su lapiu koina sinjer besida mayang mateng pangbiu aina mayam da request objari Ibudo Kamlam was Sanglen Sagolba Menolek the Chathariba Ahanba Junior Senior Masters Imphal West District Bodybuilding Championship Junior Ki Kanukta RK Roshana First Senior Gida T Ishwar Chandra Master Kanglupida M Rajina First Position Lokre Imphal West District Kerom Association ki makada New Age Club Singjamai Thongam Lekai na sinduna thasigi kunfaw bachathagadawa anishuba Imphal West District Kerom Tournament Singjamai Thongam Lekai dalaiba club asigi building da hokre haudopagi thoramda International Athletic Aribam Sanahanbi New Age Club ki President RK Sasidananda amadi All Manipur Kerom Association ki President TS Chandra Susarya ke tongan ba category ahum sub junior senior gi nupa nupi Kerom Sanaro Yankaina hayangdagi athoihan tanargani Khorifaba Artist Association Namborgi Anova Play Madhavi Gasi MD Hall the Utkre Thoromasida Critic Forum Manipur gi President Professor IS Kangjam Khorifaba Artist Association gi President Siza Kunjeswari Susarya ke Play asi Visma Sahani Madhavi dagi S Nabachandrana Manipuri da handoktuna Ranbir Koisnamna nauna design amsung direction pibani Ngasigi ba ingasay pau pizari ICAR lamfe patagi phangba pawi matung ina ngasigi kwaidagi saba asi degree Celsius kuntramari dasmik marini kwaidagi ingbana degree Celsius kunithoi dasmik mangani nungsita yawa ising manugi chang ayukta chada marifumari nungthildana chada marifumathoi ni nungjugi changna millimeter dasmik anini
Leslapura Maru Bapa Mukana Pizari. Ukrugi Funglai Tang the Leba and Asian IMG office Sama Commando Masung IRB Natibu Humaki Tabak Chatagre, Munipat Pagat Kibagi Mayutamiam Iram Hokre. Lalabusina Henba Tabaka Chataradi Basi Sakana Yenduna Lere Hana Chief Minister Okram Ibobina Haikre. Amadi Germany Amasung Argentina Masinunga Matunda FIFA World Cup ke final da Tinaragani. Masigyo na dia ISTV na Pizza Papa Matasu Sinjari, Kain Tabiri Masumukana, Krumjari.